Kangpokpi District ki manung chana laiba Kharambai Faidanga se yug Jeliangrong United Front ZUF Amasung Kuki Khutlai Paiba ni gi Marakta Nongmei Kapnakhre Kuki Khutlai Paiba kedar khara asok apan nanglamba yai haina ZUF na claim tauri Thogdok adugi matang da press na phongba pau amagi matung inna ngasi yug ZUF ki arm wing oiriba Jeliangrong Task Force JTF na Kangpokpi District ki manung chana laiba Kharambai Fakhulda Kuki Khutlai Paiba Singi Mathakta Operation Chathaki Maduda Ayuki Pung Tariat ka minute ni Furom Tarakpa Duwaida Nakalani gi Marakta Nongmei Kapnabagi Thogdok adu akan mamongda thokibani haidi Nakalamaromda Thogdok adu gi matangda S Kamson na Luchingba ZUF ke Ministry of Information and Publicity na Thadorak Pacherol Amanahai ZUF ke Arm Wing Jeliangrong Task Force na Kuki Khutlai Paiba Singi Mathakta Chathakiba Operation Aduda Kuki gi Kadar Ani Ahumrom ka hena asok apan nangba yauki adum oinamag ZTF ki Lanmi Singh Kemta tek takai dana yaurakle Cherol asin makhata na hai Kuki Singh na demand tauriba separate administration gi topographical map ta Miting chang daba yarak tabaga loinana Jeliangrong Inpuigi Lamda Logi Wang Mada Poppy Pambi Park Sana Tarakpa German Tiger Rota Mathong Huktaba Tabak Thoram Kaya Taurokpagi Mathakta Su Chatnariba Kuki Lal Hurup Singi Kem Kaya Sajilakba Sinamaram Oiraga Ngasiga Operation Adu Tangai Fadana Chathakibani Kuki Sing Namaram Chai Haina Tanba Demand Singi Mayokta ZUF na Khaklep loi adumakpu makhoi gi demand sing adu makhoi gi maram damda oigatabani matang asida ikhoi na mayek seng na thamba pambadi Jeliangrong Inpui gi lamda Kuki len haiba amata laite aikhoi gi miyam lam amadi lan thum na chingba pumnamak angamba thakta ngak senbagi firep hena Jackson Hanbaga loinana Jeliangrong gi lam khopchelakpa sing amata lemna tharoi haujik aikhoi gi area da lam khopchelaga leiriba sing athubada chakhigadabani masina pamdaba thogdok sing hena thorakpadagi kanba ngamgani haina ZUF ki cherol asina akan mamongda thamlakli